Ngasidi Laija entertainment na mayam gidamakta amukka hana film explanation ama putun lakchari. Film asi 2018 da release tawkiba horror film amani. Film asi gi explanation hojingai da aigi viewer sing da in hygienic ba amana ashkunu nungaraba film kaya amagi explanation putun lakchage. Adom gi apamba film comment box da sungsun soidana tambiram. Hojiti mayam taminarsi horror science fiction movie Bird Box haiba horror film ase time zone ani thon khaido ga chatminaba film amani aduna aigi viewers singna film asibu gyan tabi gi harbadi hawbadi loi phawba amata chithadana meeting tabi film asigi hawrukpada nupi amana angang ani khakpu karigum wafam khara sinarami madudi nakoi ani aiga hojik yam sangmu khongchat ama chattoini chatringaida aina nakoi ani gi mitta phi amana kisangani Karigum nakoina PSC hek hangtokpa taragadi nakoini soidna sigani aduna noini PSC hangtokpa yade hairamlaga nupi aduga loinana angang ani ado hi ama holaga chatpa hauki masigi hek matungda cinema ase sahi manga mamagda chatki maduda melori kauba nupi ama kha utki haiba nupi ase ngasai anga ani do pura chatkiba nupi aduni mahakse pregnant oy aduga painting yam pamjaba aduga nupi amani Matamatuda magi mamanabi ama lae haraga manguda pau khra tamami pau adudi aikhoi gi sahar asida tongan ma gyan men ta daba thodo khra thue masana loinamak suicide tawba haunare haibagi pau makha mamanabi duna melori da pirami melori dina TV tharaga yangma matamda su haiba sahar ase thadogam kochen magi TV asida pau ke amala ami sarkar na su garigi damata thodo si thoibano amasung masama suicide tawnaribano haibase khammangamde Masi sahar pumbada karigum mahip matai santorpagi oiba suyai hanasu scientist singsina kaya ama haiba horami madugi matungda meloria do masagi pregnancy check up tawbagi damata hospital chatki mahakna mahaki check up do lorama tungna mapan thorpa matamda mayan angakpa ma urami nupi ma khang ikang khaundana mingshina madama makok to hanjan thomjale haraga suicide tawdun lerami haiba virus ase makoi sahar da yamna yaushale nakshile habase maduna khangami meloria do uraga yamna nga ami amsung yamna kiraga mamanabi aduga tuna mafamda thadokna bhonarami meloriga mamanabi aduna yam tuna gari thorpa matamda makhona urami sahar doki mamangda maningda kochen chelaga mi singje amaga thomjinaraga amaga hatokna bagi sinase makhona uba fangi makho yam pakhalami ikang khangudana mahaki mamanabi mitta sungaksang ngangi haraga gari asi kan thoba horami amasung gari de accident tawnabagi damakta masana suicide tawnabagi damakta honarami madu ubada melorina mahaki mamanabi gi steering odo paira ga chumnaba honarami adubu melori gi mamanabi turi ikang khaundana gari dudi kumta khre haraga gari achobam gi mamana la haraga suicide tawraga sikhirami madu ubada melori asukimati pakhalam melori na question chela ringa da nupi amakhakna mabula aga kannabagi damtu su honarami adusu nupi aduna akoibdi yengma matamda mahaki mitta sungaksang ngangi haraga mahaksu infect oiki aduga masana mainung chongshalaga masu siki meloriki akoibda thoiba thodok mayamda uda ma asukimati pakhalami ikang khangundana tongko nupa ama changjale haraga mahapu matem pangnabagi damakta honarami haiba nupa aduna melori pu kaamda puslaki kaduda mi khara sulerami kadu leramba ahana makhakna hairami aikoisi hojik mapan thokpa yadre mapana kariguma makhalgi virus kharab santopana maram ore haraga haiba virus to hek infect toba misak to mi ngaksang ngang haraga masana suicide tawraga loinamak sinaba naktani aduna khoi loinamak mapan thokpa yadre makhoi khudimak kaju leire haraga ka sigi mapan da kari tawri page habado khangnabagi damakta makhoi TV thaduna yengami TV adugi tongan ba pauta mi kya sinabagi suicide tawnabi pau kya ama paju leirami Masi makhoi tanate sarkar phawna karino tawri basena gyan taramte madu tomna mayam da harmi akhoi loinamak thongthona losana leisi aduga akhuna yari makhai mapanda yengdana bhonasi adu nupa ahna aduna melori da harmi nangbu kanba laklamba nupi ado aigi nupi asu thawdo adu laikidri asuna makhoi mayam loinamak ka adu da thongthona lonchalaga leirami adu kuina leibai maramna makhoi da chana thaknabagi potlam kya ma watpa horami Maduda yumtugi yumbu aduna mayamda harami aigi yum mapana CC camera kya ama lei CC camera gi mateng akhoi kadai da kari chana thaknaba phangba yagadagi habasi yengchi
CC camera do yengluragadi aikoigi mitta haiba virus adugi effect legadra leirodra haibadudi makoi kanamtana khangma ngamlamde maduda yumdugi owner duna harame phare mayamna aibu chair amad punthanbiro aduga aina hana chaying tawbo oina CC camera si yenglage mana CC camera do hek yengbaga masada karigumba effect khara lai mamit ngaksang ngangi haraga mahaksu chair duga lonana bom launa tuki aduga mahaki ko adusu mahakna hanjan laimaida thomjile haraga mahaksu laikidre masi thawdoksina tapadi haiba virus ado aikoina tasena urabasu natraga CC camera da urabasu any electronic device na uba fanglagasu soidana effect tawgani habase mayamna loina khangmang ngam ngahaktang leire haraga ngasai gi present gi situation habadi melori ga mahaki anga aniduga lakpado madu ulami maduda melori da kana gumba amana launa mangonda kaure haraga mahaki mitta puliba phadi ado lakhtho u haina hanjanjan hairam melorina harba nupa du khonje do taba matamda mahana mahaki nongmai aduna magi khonje laiba lomda nongmaina kaplaga hana bu honarami adubu mahana nupa aduga loinana khana launa ba khara thoknarami nupa aduga meloriga khuthanarami adu melorina thang ma sakle haraga mahaki mangak samda yalaga nupa do hati somda amuka sinado pasta amuka hanki somda amuka mayam chana thaknaba wanarapatagi mayamna mapan tholaga chana thaknaba leinaba idamta honarami madugi damakta makhoina car gi thongnao ado loinama amubuna sangjalami mapan gi mina natraga karigum virus na uwa fangdanaba aduga camera su loinama amubuna sangjalami aduga moina car gi GPS ki matengna makhoina chana thaknaba potlamse kadaida haibadi dukana chingba kadaida lebanu haibado thiba horam somyadi sahar duda tonga asi anana pik thalami ado makhoina car dudagi masagi mamitta phi amam punchele haraga kumtharami ro GPS ki matena makhoina chana thaknaba dukan achoba mall kaya amda changne haraga makhoi ki chana thaknaba kaya ama khomjin tasalami ajudi makhoi mayam amuka hanna makhoi gi yum aduda halakhi masigi matungda makhoi gi presence hinda amku ulami presence hindana melorina anga anudugi mabukta thauri kire haraga thauri ami matengna yum amgi manunda changchanki thauri di matengna yum changna matungda mahakna yumdudagi kariguma posei khara lore haraga tholaki he tholokpada ngasagi virus tuna mahakpu tanarpagumna tawi melorina mahaki nome tuna pangkak takaulami somdana anga atuna mahaki mamai khonjel taraktabadagi mama bu thiba thoklami anga aduna lambi da asumsum lakpada mahakna ngasagi nusit ado thenge torami thenge tobu matamda melorina anga adu taplong phare haraga sorso chingchanki adugi matungda melorina anga adu jerami aina hi manaksidagi nakoida lengano na hairamdro haraga hi manaktuda anga ani do thamami ngasi matungda filma se hanige pasta amuk hanki masida makhoi mayamna kaamda leiringaida nupa ama ikhang khongdana thong thilakhi nupi amna thong adu hangami aduda ikhang khongda nupa ama khak changsalakhi aduga mayamna monda jerami karigino nangna thong hangi base masak khangba mi loina changan ba yaba matam nate tanja nate haba matamda ahanu paduna hairami aiju noi tongna ka amda leiramani lotuna adubu kanaguma mi khara lai haraga aigi mitta pulamba psa makhoi loina makna lokthona bo honarakhi aigi manaba kaya amagi mitta pulamba pia do lokthokhi aduga makhoi amam toraga suicide toraga siki aidi uchina china mafam sida chelaga laibani aigi thawai ase amtudi mayam changaga kanbiyoba aina nupa aduna mayam da haijaki nupa aduna mayam da su hairami adula amba missing do loina angau banatani angau singi kokti akhoi manandabani na virus na kaimte effect toba ngamti aduna saharda angau ba suguma kaya ama koichat chalaga yam nungai na leiri hairbe nupa aduna liribe wari ado mayam thajarami aduga mahapu leinabagi damakta mafam pirami somdadi melori do pregnant oibana maram oraga mai mabuktu yam kana narami aduga anga poknabagi damakta sem sarami somda melori ga leminari ba nupi amasu pregnant orami melori ga haiba nupi aduga chamana ba timing da anga unarami melori na nupi aduga haiba nupi amaduna nupa poklami tanja asida mayam nanga sai changja phampirama nupa ado mahakti mental psycho habdo orami mahakti yengima mafam di yengba yarami aduna mahakna kadu leiramba thong thona loina hangtoami madu nga sai gi pregnant oramba nupi aduna ikhang khangudana mapani yengthoami
aduga nupi adusu building adu chongtharaga suicide tawraga sikhi nupa aduna somda hanubi amasu mahaki mit adu namna phakto eharga mapandi yangalami adu ubakanda hanubi adusu katimun paraga masagi mangak samna thenjinjaraga amka sikhi madu ubada tomna mahaki nomai du lautho eharga ngasagi nupa adu nomai kaplaga hatki hojiti ka adu lemori bado mi mari khata ngaire melori ga tomga aduga ngasagi angang macha ani tuga asumda tapna haiba misak mari melori tom maso angang ani ato kuina sangna matam sangna lelamki aduga tapna angang ani susum chawrakhi noma ikhang khangudana tomgi radio signal da nupa ama khaki message lami nupa aduna hangami nakoi hoji kadai da leibano amasung akhoin leiriba mafam sidi yam safety oiba mafamni amasung akhoin chan thaknaba amata watte nakhoina mafam si lakningadi lakpi yai haiba paw amakhak nupa aduna tomda piraki nupa aduna tomda hanglami nakhoi mi kayano tomna khoi mi mari ni anu khumami adu anga ani yawi hadi man hairamde nupa aduna tom aduda mataw karamna moigi mafam du pho yogadabna haibadu taklami tuem kya ama lantho lakadamni an hairami mafam adu yam lapi tom adu chatnabagi dapta sem sarami adu melori di yaramde melori na tom da hairami misak singdo kanano masuksu khangde angawba singdo oiramaga khoiba muka hana bui damakta tobo oiramaga di aidi chatloi nangsu chatkanu hana yam kana thingami adu tomna mafam juda khoi chataba yade haraga melori bu yam kana hairami adu makhoi mafam du gi damakta chatnabagi damakta sem saba loirami makhoi marina mafam du hek thado ki tobaga angawba khara ama la ai haraga tomga khut thanarami tomga khut thanaba matamna tomna mahaki nomai duna satle haraga mi ani nomai na kabaga halami madugi matungda tomna mitta pulama phiado nanthoraki aduga mahakna mapandi yenuba matamda mahaksunga sai virus duna infect tawre haraga tapna mit ngang sala haraga mahaksu masana pairama nomai aduna kapsinjeraga suicide tawraga sirami haiba sinasi yamna emotional oiba yam nungaitaba sinamani madu ubada melori di kaptana lautana pakhatna chen khirami tom ngakta halaktabdo ubda melori gyan tarami madudi tom soina siramani habado aduna angani to pure haraga melori mafamdu dagi chenki melori na angani do pure haraga hi amda tawre haraga chelammi melori ado angani to kalona na lambida asukimati awaba kya ma thengnaki melori angani to kalona na turen torbandi yawrakhi aduga makhon umung ama lantu lakpa matamda ikhang khangudana melori gi khung ado karigumba posa amada panlaka turami maduda anga ani duga melori ka kainarami anga adu suma phang khangdana mangki anga nupa macha adudang asai virus aduna mahaki mamit to hangto na bagi damak ta hairami anga aduna yam tapna mamit to hangto na ba tawramba matamda melori ne ikhang khangudana changchal e haraka mahapu kanki mata sida aina aigi piyo sida haijening ba mana film ase hek hobadi loi phawka kanano tanara ibase karino habado sumun upte sumtagi nuksit amakhak sitpanatana karigum amata utpalaite yamwana melorina ngasagi radio signal de pirakpa paw adugi mafamtuda yausanki mafamtuda yam kanna thongthinki mana kapna launa haije aina trabasu aigi icha ani state kan biu haina thongthinbai makhona du taba matamda manung leiba misingduna thong hangtori haipa mafamase blind school nakta oirami mafamdu leiba misingche loina mitangba mi nakta oirami makhoi loina mitangna maram ore haraga ngasagi nuksit aduna habati virus aduna makhoide effect tawba ngamamdapuni asumna mafamdu yorokpa matamda melori amasu mahaki anga ani gi thawai do kanba ngamki filmase loisalak pawauda merina anga ani dugi mingdo tholamde sunatagi mahakna boy amasu girl hena korami aduba aroibada mafamdu yorokpa matamda melorina hariba nupa macha amsu nupi macha dugi maming tholami nupi macha aduna olympia amsu nupa aduna tom hana maming tholami mafamdu makhoi yam nungaina yam safe oina leiki mata sida bird box haiba cinema sigi Manipuri explanation loisinjare explanation se tawba matamda karigumba soiba lanba yaukiba leiragasu mayamna ngapigani amsu makha tabda laija entertainment na nungairaba film kaya amagi explanation pudun laksage adoma domna aigi channel asibu like share subscribe amsung comment soidan tawbiro adona pamjaba explanation tohningba film ki maming soidan comment box tha thambiramu haiba wafam se thamjaraga ngasi gi chwaida tension jarage thagachari